ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ ꯌꯥꯝ ꯁꯥꯕꯅ ꯂꯣꯏꯔꯦꯀꯣ ꯁꯥꯕꯁꯤꯒ ꯚꯤꯗꯤꯑꯣꯒꯁꯨ ꯅꯝꯅꯤꯡꯗꯔꯦ ꯚ꯭ꯌꯨꯁꯨ ꯏꯀꯥ ꯀꯥꯗꯕ ꯑꯗꯨ ꯀꯩꯗꯧꯅꯤ ꯚꯤꯗꯤꯑꯣꯗꯤ ꯍꯥꯞꯇ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯅꯝꯃꯦ ꯈꯥꯃꯦꯟꯁꯦ ꯍꯥꯏꯗꯤ ꯀꯨꯏꯔꯦꯕ ꯅꯨꯃꯤꯠ 8ꯅꯤ ꯍꯦꯜꯂꯦ ꯑꯁꯤ ꯈꯥꯃꯦꯟꯁꯦ ꯏꯀꯨꯏꯔꯝꯕ ꯑꯩꯅ ꯏꯁꯤꯡꯁꯦ ꯇꯤꯡꯁꯜꯂꯒꯅꯦ ꯍꯧꯖꯤꯛ ꯈꯔ ꯇꯀꯠ ꯇꯦꯛꯊꯣꯔꯛꯑꯦ ꯈꯨꯏꯔꯝꯕꯗꯣ ꯍꯧꯖꯤꯛ ꯁꯤꯁꯦ ꯃꯔꯤꯟ ꯈꯥꯕ ꯉꯧꯒꯦ ꯇꯧꯕꯅꯦꯕ ꯉꯁꯤꯁꯦ ꯉꯥ ꯂꯩꯔꯛꯑꯦꯕ ꯉꯥꯁꯦ ꯑꯆꯧꯕ ꯍꯥꯏꯗꯤ ꯉꯥꯗꯩꯅꯦ ꯈꯥꯏꯄꯣꯝ ꯑꯩꯈꯣꯏꯅ ꯂꯧꯔꯛꯄꯅꯤ ꯉꯥꯁꯦ ꯑꯗꯨ ꯊꯣꯡꯉꯛꯑꯒꯦ ꯏꯃꯪ ꯃꯪꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯁꯥꯁꯨ ꯁꯥꯕ ꯃꯪꯁꯨ ꯁꯨꯃꯥꯏꯅꯁꯨ ꯃꯪꯉꯦꯕ ꯁꯤꯁꯦ ꯅꯥꯀꯨꯞꯄꯤꯁꯦ ꯂꯣꯏ ꯂꯦꯟꯗꯣꯛꯑꯒꯦ ꯃꯄꯥꯟ ꯄꯣꯝꯃꯦꯕ ꯃꯄꯥꯟꯁꯦ ꯁꯥꯔꯛꯑꯗꯤ ꯃꯄꯥꯟꯁꯦ ꯀꯩꯅꯣ ꯊꯤꯡꯒꯠꯂꯛꯑꯗꯤꯅꯦ ꯖꯦꯅꯝ ꯐꯠꯇꯦꯕ ꯂꯣꯏ ꯂꯦꯟꯊꯣꯛꯑꯒꯦ ꯁꯣꯟꯗꯁꯨ ꯌꯦꯡꯉꯨ ꯁꯣꯟꯗꯁꯨ ꯃꯄꯥꯟ ꯑꯩꯅ ꯅꯥꯀꯨꯞꯄꯤꯁꯦ ꯁꯤ ꯄꯥꯟꯗꯣꯡꯁꯤꯃꯗꯤ ꯂꯦꯜꯂꯦꯕ ꯑꯃꯨꯛꯇ ꯂꯦꯟꯕ ꯄꯥꯝꯃꯨꯕꯅꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯂꯩꯇꯕꯅꯤꯅꯅꯦ ꯑꯗꯨꯒ ꯑꯩꯅ ꯁꯤꯁꯦ ꯂꯦꯜꯂꯦ ꯂꯩꯅꯦ ꯃꯄꯥꯟ ꯑꯄꯣꯝꯕꯁꯤꯡꯁꯦ ꯂꯣꯏ ꯍꯦꯛꯇꯣꯛꯑꯦ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯅꯝꯃꯕ ꯂꯣꯟ ꯑꯃ ꯁꯨꯗꯦ ꯉꯥꯁꯦ ꯇꯥꯎꯈꯠꯂꯦ ꯑꯩꯅꯅꯦ ꯇꯥꯎꯕꯁꯤꯗꯤ ꯂꯣꯏꯅ ꯎꯠꯂꯔꯣꯏꯒꯦ ꯁꯥꯕꯅ ꯍꯨꯃꯥꯡꯁꯤꯒꯤ ꯀꯥꯡꯉꯩ ꯇꯥꯎꯔꯤ ꯐꯖꯅ ꯃꯔꯤꯟ ꯈꯥꯕ ꯉꯧꯔꯤ ꯑꯂꯣꯏꯕꯗ ꯑꯣꯏꯅ ꯑꯗꯨꯝ ꯎꯠꯂꯛꯑꯒꯦ ꯏꯟꯖꯥꯡꯁꯦ ꯑꯩꯅ ꯃꯍꯤ ꯍꯥꯞꯆꯜꯂꯦꯕ ꯑꯗꯣ ꯉꯥꯁꯨ ꯍꯥꯞꯆꯜꯂꯦ ꯊꯣꯡꯉꯒꯦ ꯁꯥꯕꯅ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ ꯆꯥꯛꯈꯨꯝꯗ ꯂꯩꯕꯁꯦ ꯉꯥ ꯊꯣꯡꯕꯁꯦ ꯂꯣꯏꯔꯦ ꯃꯩ ꯃꯨꯠꯊꯠꯂꯦꯕ ꯑꯩꯅ ꯑꯁꯤꯅꯤ ꯉꯁꯤꯒꯤ ꯀꯩꯅꯣ ꯊꯣꯡꯕꯁꯦ ꯕꯥꯎꯅꯤ ꯕꯥꯎꯃꯛꯇꯤ ꯔꯧ ꯑꯆꯧꯕꯅꯤ ꯑꯩ ꯀꯥꯎꯔꯦ ꯕꯥꯎꯃꯛꯇꯤ ꯔꯧ ꯑꯆꯧꯕꯅꯤ ꯑꯩꯅꯅꯦ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯒꯦ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯔꯝꯃ ꯃꯆꯜ ꯀꯩꯀꯥ ꯂꯣꯏꯅ ꯄꯨꯊꯣꯛꯑꯒ ꯁꯤꯒꯩꯁꯤꯒ ꯃꯤꯃꯤ ꯌꯦꯡꯕ ꯃꯤꯃꯤ ꯂꯩꯔꯝꯗꯔꯦ ꯁꯤꯁꯤꯡꯁꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯦ ꯇꯣꯠꯈꯥꯏꯔꯒ ꯑꯗꯨꯝ ꯁꯤꯡꯖꯨ ꯑꯣꯏꯅ ꯆꯥꯔꯅꯤ ꯀꯣꯕꯤꯁꯨ ꯂꯩꯇꯕ ꯀꯣꯕꯤ ꯃꯅꯥ ꯇꯥꯕꯤꯁꯨ ꯂꯩꯇꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯃꯔꯤꯟ ꯈꯥꯕ ꯂꯩꯔꯦ ꯑꯁꯤꯒꯅ ꯖꯦꯔꯨꯝ ꯕꯨꯖꯤꯌꯥ ꯍꯥꯏꯗꯤ ꯖꯦꯔꯨꯝꯒ ꯇꯤꯜꯍꯧꯒ ꯉꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒ ꯑꯩꯅ ꯁꯤꯡꯖꯨ ꯆꯥꯒꯦꯅ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯒꯦ ꯍꯥꯏꯅ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯣꯏꯒ ꯊꯧꯔꯥꯡꯁꯦ ꯂꯣꯏ ꯇꯧ ꯂꯣꯏꯔꯒ ꯃꯤꯃꯤ ꯂꯩꯔꯝꯗꯕꯩ ꯋꯥꯔꯤꯅꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯁꯤꯇꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯔꯦꯈꯥꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯍꯥꯟꯅꯗꯩ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯔꯦꯈꯥꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯁꯨ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯄꯣꯔꯛꯑꯦꯀꯣ ꯚꯤꯗꯤꯑꯣꯁꯦ ꯑꯩꯁꯨ ꯅꯝꯐꯝ ꯈꯪꯗ꯭ꯔꯕ ꯀꯔꯤ ꯅꯝꯁꯤꯒꯦ ꯄ꯭ꯔꯦꯡ ꯇꯧꯕꯁꯨ ꯌꯥꯝꯅꯁꯨ ꯍꯩꯇꯕꯅꯦ ꯑꯗꯨ ꯉꯁꯤꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯊꯣꯡꯕꯗ ꯎꯔ ꯄꯣꯠꯅꯦꯕ ꯑꯗꯨꯗꯣ ꯉꯁꯤꯁꯦ ꯑꯗꯨꯝ ꯃꯊꯦꯜꯗꯤ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯃꯥꯡꯗꯁꯨ ꯑꯃꯨꯛꯀꯁꯨ ꯉꯥ ꯊꯣꯡꯕ ꯂꯩꯔꯦ ꯉꯥ ꯃꯀꯣꯛꯀ ꯌꯥꯎꯔꯦ ꯉꯥꯒꯤ ꯊꯥꯎ ꯃꯔꯤꯟ ꯈꯥꯕꯅꯦ ꯈꯥꯃꯦꯟꯒ ꯉꯧꯔꯦ ꯉꯥꯁꯤꯒ ꯂꯩꯔꯦ ꯑꯁꯤꯒꯅ ꯖꯦꯔꯨꯝꯒ ꯑꯗꯨꯗꯒꯤ ꯇꯤꯜꯍꯧꯒ ꯃꯣꯔꯣꯛ ꯑꯇꯦꯛ ꯇꯧꯅ ꯉꯧꯕꯅꯦꯀꯣ ꯁꯤꯝꯄꯜꯗ ꯁꯤꯒꯅ ꯑꯩ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯒꯦꯅ ꯃꯆꯜ ꯄꯨꯝꯅꯃꯛꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯃꯤꯃꯤ ꯂꯩꯔꯝꯗꯕꯩ ꯋꯥꯔꯤꯅꯦꯕ ꯑꯗꯨꯝ ꯁꯤꯡꯖꯨꯁꯦ ꯇꯣꯠꯈꯥꯏꯔꯛꯑꯒꯦ ꯇꯣꯠꯈꯥꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯦ ꯂꯥꯏꯒꯤ ꯍꯥꯟꯅ ꯈꯨꯔꯨꯝꯍꯧꯔꯒꯦ ꯁꯤꯡꯖꯨꯁꯦ ꯇꯣꯠꯈꯥꯏꯔꯒꯦ ꯍꯧꯖꯤꯛ ꯁꯤꯡꯖꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯤꯕꯤ ꯍꯥꯏꯗꯣꯏꯔꯥ ꯁꯤꯡꯖꯨ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯔꯦ ꯁꯤꯡꯖꯨ ꯆꯥꯒꯦꯅ ꯑꯩꯅꯅꯦ ꯍꯥꯏꯗꯤ ꯀꯣꯕꯤ ꯀꯩꯅꯣꯁꯨ ꯂꯩꯇꯕꯅꯤ ꯃꯆꯟꯁꯨ ꯂꯩꯇꯕꯅꯦ ꯑꯗꯨ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯇꯣꯠꯈꯥꯏꯔꯛꯑꯒꯦ ꯑꯂꯣꯏꯕꯗ ꯑꯗꯨꯝ ꯁꯤꯡꯖꯨꯁꯦ ꯇꯣꯠꯈꯥꯏꯕ ꯂꯣꯏꯔꯦ ꯁꯤꯡꯖꯨꯒꯤ ꯃꯆꯜꯁꯦ ꯂꯣꯏ ꯌꯥꯎꯔꯕꯅꯦꯕ ꯊꯣꯏꯗꯤꯡꯁꯨ ꯌꯥꯎꯔꯦ ꯕꯦꯁꯣꯟ ꯑꯉꯧꯕ ꯑꯩꯅ ꯃꯪꯒꯜ ꯉꯧꯔꯒꯅꯦ ꯃꯤꯛꯁꯤꯗ ꯇꯛꯄ ꯂꯣꯏ ꯌꯥꯎꯔꯕꯅꯦꯕ ꯑꯗꯨ ꯁꯤꯡꯖꯨ ꯆꯥꯒꯦ ꯇꯧꯔꯒ ꯁꯤꯡꯖꯨꯒꯤ ꯀꯩꯅꯣꯁꯦ ꯃꯤꯃꯤ ꯂꯩꯔꯝꯗꯕꯩ ꯋꯥꯔꯤꯅꯤ ꯀꯣꯕꯤ ꯃꯅꯥ ꯇꯥꯕꯤꯁꯨ ꯂꯩꯇꯕꯅꯦ ꯑꯗꯨ ꯃꯌꯥꯝꯗ ꯉꯥ ꯊꯣꯡꯕꯁꯦ ꯑꯣꯏꯅ ꯑꯗꯨꯝ ꯏꯜꯂꯛꯑꯒꯦ ꯁꯥꯕꯁꯤꯒꯅꯦ ꯉꯁꯤꯗꯤ ꯁꯧꯒ꯭ꯔꯤꯒ ꯌꯥꯎꯗꯔꯦ ꯌꯥꯝ ꯁꯥꯔꯦꯕ ꯃꯌꯥꯝꯗ ꯃꯔꯤꯟ ꯈꯥꯕ ꯖꯦꯔꯨꯝ ꯇꯧꯅꯏꯜꯂꯛꯑꯒꯦ ꯍꯥꯏꯗꯤ ꯉꯥꯁꯤꯒ ꯂꯣꯏꯅꯅꯅꯦ ꯃꯌꯥꯝ ꯆꯦ ꯄꯨꯝꯅꯃꯛꯇꯅꯤꯀꯣ ꯑꯩ ꯏꯜꯂꯤꯁꯦ
ꯉꯥꯁꯦ ꯆꯥꯎꯕꯅ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕ ꯑꯗꯨ ꯃꯌꯥꯝꯗ ꯏꯟꯈ꯭ꯔꯃꯤꯅ ꯏꯁꯤꯡ ꯍꯥꯟꯅ ꯈꯔ ꯊꯛꯈꯤꯒꯦ ꯈꯨꯠꯁꯥꯁꯤꯒ ꯀꯔꯤꯒꯨꯝ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯗꯣ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝꯗ ꯏꯟꯈ꯭ꯔꯃꯤꯅ ꯁꯤꯡꯖꯨꯁꯦ ꯑꯩꯅ ꯍꯨꯖꯥꯏ ꯆꯔꯨꯕꯗꯣ ꯑꯗꯨꯒꯤꯗꯣ ꯉꯥꯔꯤꯗꯣ ꯊꯥꯎꯗ ꯉꯧꯔꯒ ꯊꯨꯝꯒ ꯍꯥꯞꯄꯒ ꯐꯖ ꯉꯧꯔꯛꯄꯅꯤꯅꯦ ꯚꯤꯗꯤꯑꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯌꯦꯡꯕ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯈꯪꯉꯝꯒꯅꯤꯀꯣ ꯑꯗꯨꯗ ꯊꯨꯝ ꯌꯥꯎꯕꯗꯨꯗ ꯑꯩꯅ ꯉꯁꯤ ꯊꯨꯝ ꯄꯨꯊꯣꯔꯛꯇꯕꯅꯦꯕ ꯑꯗꯨꯗ ꯊꯨꯝꯗꯣ ꯆꯥꯛꯏꯑꯦꯕ ꯑꯗꯨ ꯁꯥꯕꯒꯤ ꯈꯨꯠꯁꯥꯁꯤꯗꯤ ꯂꯣꯏꯔꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ ꯁꯥꯔꯦ ꯍꯥꯎꯔꯦ ꯉꯁꯤ ꯃꯔꯤꯟ ꯈꯥꯕꯁꯦ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯉꯁꯤꯗꯤ ꯏꯟꯖꯥꯡ ꯑꯃ ꯊꯕꯤꯁꯨ ꯂꯩꯇꯔꯦ ꯑꯩꯅ ꯈꯟꯕ ꯃꯤꯃꯤ ꯂꯩ ꯃꯥꯜꯂꯦ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯒꯦꯅ ꯃꯀꯣꯛ ꯆꯥꯒꯦ ꯉꯥꯁꯦ ꯌꯥꯝ ꯆꯥꯎꯔꯦꯕ ꯉꯥ ꯃꯀꯣꯛ 진주제 판도 마와예 진주
Marin kali jam orang. Nga thùng cái thùng cái tấn chậm tức tài. Jam nó đi chậm mà tập rồi nó. Cái con này nè. Aku pura vậy đi chập chá rồi mình sẽ. Nga cái Marin khá ba cái thao một tên này. Thao đấy. Mình mới trao được. Nga ka chema lai se tang pik na ka chema lagte ba chao de ngam chao ba sa lo ngam de tak chaning de chaning de cha pu khom ma cha do le hào chứ hào thì Nga sẽ chào mình 신주제 받는 마을에 이제 북한 봐야죠. 북한 이제 가 톡톡 먹으면 맞아요. ngam ku sao sila ra thì khai lèo đấy ngay cái thảo đó thì đuôi được thau rầm rau và đuôi nó chặt thì rầm nó anh năm bữa cha này vậy phân màu xin rồi mẹ mì rau thì mới chín chú chỉ khô mà chít nan người cha đấy cha chú chít nan đấy cha ninh này ta cũng không mà cha thô cái này đâu thì hình ra thì khá là hậu đấy đồ ngày chị đi đúng chị đã tham gia mà thằng đúng mua vàng khang đê lô khang đê đồ đúng mua nào đấy bye mà thằng cái video ngày video mo